Andaman the Mount Manipur Memorial Site atubura samgatnaba Home Minister takshinkri. Andaman and Nicobar gi MP Bisnupad Rena Union Home Minister Amit Shah Sirola Mathaduna South Andaman gi mafam chaba mat athuba matam the Mount Manipur Memorial Site samgatpagi thabak chathanaba takshinkri. MP Bisnupada Rena Thabas Sirola to Kumza English Singaniga Kungamaturi Union Home Minister Amit Shah Masa Andaman and Nicobar Laklamba Matamada South Andaman da Mount Manipur Memorial Complex Masamgat Lagani Hana Lakton Kibani Maharaj Kula Sandra the Yauna Anglo Manipur War 1891 Freedom Fighter Manipuri Kungo Hum the British na Itadashida Loithaduna Mapunsi Lom Kibadubu Ikai Kumladuna Madi Sakangduna Mount Heredpu Mount Manipur Hina official in a maming on Tokli Hina Government of Indiana Lakopiki Thoramda Home Minister Masana Mataki Wapum is Punto Kibin Hanisu Puning Sinki Adobo Maming on Tokiba Madi Memorial Complex Hamgalagani Hina Lakokiba Sahi Ahum Hela Sungasi Pawa Short Monument Project Ki Tabak Amatap Lokatan Labida Nuaita Bazapundoki Kumza English Magasani Panga Modraga Matugi Anglo Manipur War gi National Hero Singda Ikai Kumnabu Utuna Monument si Samgat Pahavich Tangafadi Kumza English Magasani Panga Modraga Matugi August Taragum Doida British na Yubras the Kendra Amasum Tangal General Nibu Pangshi Tautunaki Numid Asibu Patriots Day Haiduna Manipur Ngasi Pavo observe to Ribani Habo Pamsu MP Bisnupan Rena Pundoki Home Minister Iba Sirola Dugi Copy Sing Andaman and Nicobar gi Lieutenant Governorship Secretary Roinana UT Heritage Committee gi member Amadi Kalipani Museum gi founder Mokesur Lal Suthadano Lokat Payava Thaba Lokat Pinavataktion ki MP Vishnu Padre gi Sirula to the Atumatamda Mount Manipur Memorial Symbol Sagatpana Levasi ki Awano Puklam Damda Andaman and Nicobar Itarashiga Marihena Session Hanmangamani Amadi Masin citizen amadi visitors in the Mama Leba Nuksibigi in what people sungani. Punamasiki Matakta Mount Manipur Memorial Complex Samgatpana Lebasigi Heritage Tourism Sakot Hanbagalwina Miam the historical awareness view sungamanaki. UNESCO Heritage List the Lai Haraoba yaohananaba process Tilore nominated Taudri Union Minister. Manipur gi traditional amadi ritual festival ama oiriba lai haraoba UNESCO gi representative list of intangible cultural heritage IC haista yaohananaba sem saba process ti loire dobo haujimaki oina India government gi maikedi gi UNESCO gi committee da thanaba nominated tawdri haina Union Minister of Culture and Tourism Zagendra Singha Sekho na MP Bimol Akuizamna ngasi Lok Sabha pukala po hangama gi pakom da aibo oina phongdokhre ngasi Lok Sabha da unstar question oina MP angomsa Bimol Akuizam na Manipur gi traditional amadi ritual festival ama odi Lai Haraoba si UNESCO gi Ingestible Cultural Heritage Talanana Government of India gi maikedi gi thabula khot palairabra karigumba lairabadi Hauzi Karamba stage the Lajibagi Habu Waham Tanki. Wangasi Aiba Pakumoina, Culture and Tourism Union Minister Zagendra Singha Shakho and Fundo Kibada. UNESCO gi ICS list Salanava elements in examine to Wigitaba Sangit Nata Academy Kutang Ministry Shina Nodal Implementing Agency Amoivni. List asida Salanava UNESCO committee na evaluation of some examine Taunaba Marina Bukudima. State Party na pirakpani UNESCO gi khwaidi gi nawa directive ki matu in list asida salananaba elements sing sahi ani gi manungda amakak nominate tawgadaban hari masig yenglaga kumza english ani gi kunga mari kunga manga gi cycle gi oina Deepavali festival si India na nominate tawkhre sai si gi December da New Delhi da pangthokadawa safeguarding of the intangible cultural heritage ki intergovernmental committee ki kun supami phamna nomination gi ya piragani UNESCO gi Intangible Heritage of Humanity gi list yaunaba element adugi sabsaba document sing haibadi video photograph amadi element aduga mari lenaba account sing sem saba darkar hoi Lai Haraoba festival si nominate taunaba national inventory gi yankai super element ama oiba galoina masigi process punamak loire henes phongdoraki Senapati da SDS en local khandok phokre Senapati da laibana local amadi non-indigenous residents sing musa khangdok pagi thabang asidagi Senapati District Student Association SDS naukre
SDSA na hana lauthokibagi matungina Senapati district leriba nan local amani nan indigenous residents singi mari lena data sing collection tobagi thabak ngasidagi hokre district asigi mahiroi singi apex body ema oiriba SDSA na ngasidagi hawduna nan local amadi nan indigenous residents singi inner line permit Aadhaar card voter ID na singba check tawba hokre Tapau naga village ta pangtukiba mahiroi lubasigi ahanba federal assembly da laukiba ware matungina mitop sima sakhangdokpagi thorang as lokhalakpani wafam asiga mari lenana SDSA gi general secretary Washington khona pamisingda ngasidagi hawduna association asigi office ta district asita leirimanan lewa kelamadi nan indigenous residents sing laktuna makoi gi mari lena document sing produktuna verification tobagi thabak sa thabaw bane district asigi demography ka mari lena lokhat paya ma thabak sing lokhona panamda masa khangdokpagi thorang sa thabane nan local amadi nan indigenous residents sing na masa gi mari lena document sing mahairoi lupasigi office ta puraktuna verification tobagi thaba sida saruk yarada thengnarabadi makoi bu namduna district asidagi tantokani haina warning tawraduna masa khangna mari lena document sing mahairoi lupasigi office ta laktuna pikhalna ba subhang appeal tawkhi Mitai amadi nagana wakal tahaudrabadi Manipur mitopna palhaugani RK Sanayema Mitai amadi naga approbna wakal tamina haudrabadi Manipur mitopna palhaugani haina UNLF ki hanagi chairman RK Sanayema phongtokre Hairebu apam singarang village protection force control office sinamna sinduna pangtokiwa miyangi miphamna phongtokibani khulngak pasingda aranba moral pisilaga phabagi meyokta Imphal East district ki kuntrakpam awang lekai da leiba lining thau pangalba community hall pangtokiba miyanggi mifam adura saruk yaraduna RK Sanayema hai khulngak pasingbu kanba haibisi Manipur kanbani mitai nagana wakal tahaudrabdi nongmud iramdamasi mitopna palhogani Manipur khulai pairaga sangsilakni pamitop sing nakhai singna takthoktri phawwa lamdamasi ingtapa purakloi India na Manipur hek lokshin kiba numitagi palakhi palengak singna lebak ngakpagi loma semlaktabana maramoiraga mitop kya na lamdamasi gi mapu oina bu honarakpagi phibamda lakpani Maiki kya mitop sing leptana sangsilakpa khulai matik sana paiba kuki theories kya sangsilaktuna lamdamasi yut losindana bu honarakpada lengana usinadana lethokli mapanagi lakpo kuki singbu mitai khul sing nakna khunda halaga mitai singna lau uba madi atai thabak thoram kya da akaiba pihanduna sel tunge phimam soksilakli masigi mathakta mitai bu pangal son thalaga sahi lisingani henbigi puari leraglaba lamdamasi muthatna bu honarakpana ki thoramadda BPF ki convener hai Sumendro BPF Women Wing ki convener kangambam IBM MU ki Law Department ki HOD Dr. Y Premanandana singma miyoi kya saru akhi loinana Security Force na makhatana khulngak pasing phugalak patarabadi madugi miyok punna lemina ba haina warip na khianisu paus ta makhatana phongtokli adu tendang na sumna miyam na thamjage haujikoi na di miyam paus matang sa lusinjarage masum makhataba no update miyam punna ngamina sa national sigi maketigi mang pham na makhatana thamjari makhataba no update miyam punna ngamina se